Akaswani Imphal Ninghtoukhongjam Suni na pau pazari ahanbada maruoiba pau. Griha Mantri Amit Shah amasung BJP National President JP Narda ngasi numidang wairam Guwahati da thunglaragani. Manipur do COVID laichat ki phibam singthaniha oina fagatle ngarang COVID positive oiba mioi amakhak thengnaki. Griha Rajya Mantri Ajay Kumar Misra na hairi Rapid Action Force na leibag asida santi amasung tangdu leitaba lamdam ama ohenbada maruiba thaudang lauri amasung Gujarat chathariba kuntra taruk suba National Games da Manipur na sanagi 16 lupagi manga amasung senjeng gi 13 punna takaman kunmapal phangduna medal telida mapal suba mafamda leire. Kendra gi Griha Mantri Amit Shah amasung BJP National President JP Narda ngasi numidang wairam Guwahati da thunglaragani. Luchingba ani asina rajya sida pangthokadawriba tongan-tonganba thauramsingdasu saruk yagani. Makhoina ngasi nungthil Guwahati da pangthokadawriba Dolgi State Core Committee gi mifamdasu saruk yagani. Mifam aduda Assam gi Mukhya Mantri Himanta Biswa Sarma, Kendra gi Mantri Sarbananda Sonowal amasung Rameshwar Teli amadi State BJP President Bhavesh Kavita saruk yagani. Hayeng luchingba anina Guwahati gi Basista Sarialida nauna saba party gi office sangagani. Makhoina khana parada pangthokpa miyam gi meeting amada saruk yagani. Meeting aduda mioi lising ni phumanga hena saruk yaraba yai haire. Nomaijing numita Guwahati da pangthokadaba North East Council gi mifam amasung Deragaon da pangthokadoriba SP sing gi mifam da Griha Mantri Amit Shah saruk yagani. Shiksha Mantri Thaunawjam Basanta Kumar Singh na ngarang Nambol Bidhan Sabha Kendra gi oina Leikai de Chasi campaign gi sarukama oina AB Health and Wellness Center Naurem High School amasung Naurem gi club ta satki. Thaurang asi Nambol Bidhan Sabha Kendra gi praja singda Kendra amasung Rajya Sarkar gi chakhot thaurang gi scheme sing gi kanaba sing adu phanganaba gi paikhatpani. Naurem Panthobi Haraubung da pangthokba thauram da wa ngangbada Shiksha Mantri Thaunawjam Basanta Kumar na hai Rajya Sarkar ki tongan-tongan ba bibag singi official singna kanna honaduna miyam da scheme singi kanaba fanganaba honabagi damak hainingai leitana thagatli miyam nasu sarkar na piriba kanaba sing asi launaba mantri na appeal tawki. District Administration Bishnupur na Nehru Yuba Kendra Sangathan Bishnupur ga khusam naraga tha amasumna chathagadaba Clean India 2.0 campaign ngarangdagi jila asida hokre. Zila asigi mini secretariat complex da leiba conference hall da pangthokiba campaign hokdokpagi thauramda amuktang sizinaraga hundokpa plastic ki matangdasu mifam ama pangthoktuna khanaki. Mifam aduda wangangbada zila adugi deputy commissioner Lorembam Bikram na hai Bishnupur jila asi lam koibasingna yamna pamnaba mafam ama oibana plastic na chingba amot akai sing ningthina loisinbagi tangai fadaba lei. Campaign asi mai pangna pangthoknabagi damak Leikai gi club sing saruk yabinaba Deputy Commissioner na appeal tawki. Akaswani Imphal gi Regional News Unit ta casual editor launabagi aiba sangyeng parikya hayeng pangthoklagani. Imphal gi Palace Compound da leba Maharaj Bodhachandra College ta pangthokadawriba parikya asi pung 3 sumna pangthokani. Parikya ayuk pung 10 dagi hogani. Khangalaba candidate singi list office asigi notice board All India Radio News Imphal gi Facebook page amasung Twitter AIR News Imphal dagi yengba yagani. Candidate singna makhoi gi admit card office matamda laktuna lauraba yagani hairi. Manipur da hauzik Scheduled Tribe Demand Committee of Manipur gi liching makada rajya sigi yelho phurup oiriba meitai bu Scheduled Tribe list da yahunaba taksiliba dabi asida Young Voluntary Organization na sagwatli lupasigi cherolama na hai Demand Committee na sangsilakpa khongjang khudingmakta lupasina saruk yagani. Manipur da COVID laichat ki phibam singthaningai oina fagatle ngarang COVID positive oiba mioi amakak thengnaki. Haksel bibhag ki pauna hai ngarang mioi chani sumna ama test tawbada mioi ama COVID positive oiki.
ngarangi oina COVID positive oibagi chang sada 0.5 ngarang phawbada punna myoi lakh 13,000 sumna tara COVID test tauki masigi manungda myoi lakh 1,38,713 COVID positive oiki laisada sidagi leikidaba masing 2,298 sure tabiriba pawasi Akashwani Imphal dagini Kendra ki Griha Rajya Mantri Ajay Kumar Misra na Hyderabad ta 13 suba Rapid Action Force Anniversary Parade ta saruk yaraduna hai Rapid Action Force RAF na leibaga sida santi amasung tangdu leitaba lamdam ama ohenbada maroiba thaudang lauri RAF na leibaga sibu sakhutpa maikairomda pubada sauna mateng pangli Malemgi leibak singna Bharat pu ikai khumnaba utuna awangba thakda thamli lisingama chamapan Marputrani thoidagi hauzik phawbada specialized force ki battalion 15 lingkhatkre hauzik leibagasi ki sahar 15 da RAF ki battalion sing leire Gujarat chathariba 13 suba National Games da Manipur sanagi 12 lupagi manga amasung senjingi 13 punna takaman 18 phangduna medal talida mapal subada leire Services na sanagi ni phumathoi lupagi 18 senjingi 13 punna takaman Marputra taruk phangduna khwaidagi makokta leiri Haryana na sanagi 18 lupagi 12 amasung senjengi 10 yauna punata kaman humputra ni thoi phangduna ani subada Maharashtra na sanagi 13 lupagi 13 amasung senjengi ni phu manga yauna punata kaman Marputra humdoi phangduna ahum subada leiri ngarang sanaki nupagi football da Kerala na Manipur Panjal ahum anida maithiba piramle boxing masana da Tokyo Olympic ki bronze medalist Lavlina Borgohain Commonwealth Games ki bronze medalist Jasmine Lamboria amasung Mohammad Hasamuddin na makoi gi lamba sing maithiba piramduna mathangi round da changkre badminton da P Sai Pranit na nupagi singles title fangle amasung Akarshi Kashyap na nupi gi titles laure Karnataka ki Ashwini Ponappa amasung K Sai Pratik na mixed double ki title laure Telangana gi Sikki Reddy amasung Gayatri Gopichana nupi gi doubles title laure Telangana na nupi gi basketball da sanagi takaman fangle Nongju Bengal gi Olympian Antanu Das na nupagi individual recap da sanagi takaman fangle Uttar Kasi da unmapak ni khairakpadagi thiba khangdana leiriba singkairu sing thibagi thabak chathabada nong chingi phipam phatabadagi apan bathokle haujik phawbada mioi 18 gi asiba hakchang phangle mioi 10 thiba khangdana leiri ningsingba yai tha sigi mari da Draupadi Pandra 2 da singkaroi madi trainer singbu unmapang nankibani nong chingi phipam phatabadagi mafam adugi class 12 phawbagi school sing asigi oina thingzille Kashmir Tampakta Bharat Lanmina numit humnigi oiba lemna khonga saba yenthokpagi kem ama pangthokli Kupwara jilagi Uran School Drungmula da pangthokpa kem asi handaki asiga anirak subani thorumasi Bharat Lanmina Vagan Mahavir Biklang Sahitya Samitiga punasinbani thorumasi da auxiliary crutches wheelchair polio calicavers amasung hearing aid sungsu lemna yenthokani Leibag state chathariba COVID vaccine kapagi khongjangda haujik phawbada vaccine dose koti sani 19 lakh marfuni pan hena kapkre haksel mantraloi gi pauna hai haukiba pung kun mari da vaccine dose lakh ahum lising marputra taret hena kapki hariba matam asida COVID na naba mioi lising ama chamapan marputra taret thengnaki Leibag sida active case lising kuntra hena leiri laichat astagi phagalakpagi chang chada marputra nipan dasmik taret manga da leiri Haukiba pung kun marida mioi lising ahum samapan sumna nipan COVID na naba thengnaki Aroibada maroiba pau amuk Griha Mantri Amit Shah amasung BJP National President JP Nadda ngasi numidang wairam Guwahati da thunglaragani Manipur da COVID laichat ki phibam singthaningai oina fagatle ngarang COVID positive oiba mioi amakhak thengnaki Griha Rajya Mantri Ajay Kumar Misra na hairi Rapid Action Force na leibaga sida santi amasung tangdu leitaba lamdam ama ohenbada maroiba thaudang lauri amasung Gujarat ta chathariba 13 suba National Games da Manipur na sanagi 13 lupagi manga amasung chenjengi 13 punna takaman 18 phangduna medal talida 8 subada leire pauloijare